Hi mayam, thank you so much. I lifestyle gi blog ta 50k yogzare. Amasung I Gitanjali story time gi blog ta 70k yogzare. Ado aina promise ogi matung ina I winner tara khanjagani. Winner tara se manga mana I lifestyle blog tagi manga mana I story time gi blog tagi. Adoga sigi winner sing se aina ngasi video se sigi makhada comment obiro habdi congratulations che na haigira congratulations Gitanjali na haigira or just congratulations aina comment obiro sigi comment sing dagi aina manga lottery dawra khanjagani ado sigi comment I comment obasing se subscribe oba ko bigano subscribe I subscribe oba sing hai tara I subscriber dagi ni aina khanjadoi se amasung ai bu long time support oba sing na sidagi aina khanjagani ado sigi giveaway se money away na tawrage kaigno da US dagi aina gift se thaninga su upay ma leitre adana winner sing do aina reach out tawrakani haibadi comment gi makhada aina ngang se tawre khole aduga aina video su haibadi lot khanbagi video do su ai hapcharake aduga aina sigi ming hairapasing se si aingonda comment tawbiro haidi kano thabiro message thabiro aigi Gitanjali Laishram Sanaujam haina Facebook ki messenger natragana Instagram da Gitanjali Laishram Sanaujam haina yaubune aduda reach out tawraga noigi number bibiro aina GPay da aina angamba khara kano tawrake money away tawrake giveaway na toba adu mayam mamangi da aigi giveaway da yam thina scam tawgi ai saraga noi po tharake paisa su tharao iPhone tharake khotke kainaga adu aina iPhone piba ngambagi ai adugi thak yojadari ai yobu ngamba oijage ado aina kaisu paisa tharo kholo na karimbo hairoi pot asi laktore nagi haidi telegram da paisa tharo di paisa tharo ka haibase ai sungai haijiroi aina winner singje hek laukthokpaga winner singduda aina bakanda comment tawjarani haidi si aduga sigi mi se si haina khalle si mi se saina khalle haina aduga khala matungda mi singsina aigi Facebook amasung Instagram gi page gi messenger gi through da contact tawbiro aduga noigi GPay number doga pibiro aduga GPay dagi aina money away aigi ngamjaba money away aduga aina ngamjaba khara ai money away tawjarage noigi GPay da ado amuka so haijage scammer mayam thengnagani smaina give away khopa mayam tawbase mayam scammer sing dagi please be aware of the scammer aina paisa si tharo nang asi thara disage aina aduga ai haise money away noigi GPay da oina money away toroke kaigino the last time da aina gift pigan in haraga gift ki namada mi mayam ai gi subscriber mayam scam tawler me ai thawayam nongai te duna ai amuk seng haijari sini sigi ai gi video sigi makhada comment tawraga winner sing do ai video oina thagalakani noi sigi ai gi subscriber sing je winner oi haina adona tabida ai gi account saraga hacker mayam scammer mayam je am hairabane photo ga lokthoga aduga moina nang winner ni nang gi adu paisa han hapo kai harakani adu kai mu thajagano aina ai video da hapsarakani haidi sigi winner oire si winner oire noi aingonda reach out toro noi gi GPay number do piro hna aduga aina angamba money away tawjarage adu mayam please comment subscribe aduga aigi money away hadarene give away versus money away se khodong chaba lobi horo thank you guys so much aina sukuiba mayam gi aigi seba to bangam jaba mayam na aigi wari su yam pamna tajaba ayam thina harau jawe ado ai asigi keno se comment torok pakholap se ai tang 13 bo ngai jage tang 13 da deadline ni tang 13 dagi aina lottery se tawjarani ado once again ai haijage ko aina mayam dagi pisa lupa manga bo ai piro lupa manga lupa mabo ai hairo oi si piro aduga nangi pisa se tadi ai gi money away ra give away se phangani khokani haiba je sungta thajabigano ai hai amukso ai hanjan dum haijare ko kaino last time da ai kuthi gi baini hanjan mayam na haina khanbigano ai kuthi ba yam nongai ta ba ingonda aduduna neba aduduna aina video oi thagalakani video thagatpadu da noi winner ni haibase ai gi subscriber sing duna khangani adudi phare mayam kaubiranu ko winner sing amu aina khala matungda ai video mu thaga charage bye